ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ welcome back. ꯃꯁꯤ ꯃꯊꯦꯜꯁꯤꯗꯤ ꯑꯣꯛ ꯊꯣꯡꯕ ꯑꯣꯏꯅ ꯄꯨꯔ ꯂꯥꯛ ꯑꯗꯨꯒ ꯑꯃꯗꯨꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯉꯁꯤꯗꯤ ꯌꯥꯎꯔꯛꯇ꯭ꯔꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯌꯥꯎꯍꯜꯂꯛꯑꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯔꯗꯤ ꯇꯧꯁꯟꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝꯅ ꯎꯕ ꯐꯪꯅꯕ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯆꯨꯊꯕꯤ ꯍꯥꯎ Hava. ꯉꯁꯤ ꯑꯣꯛꯁꯦ ꯑꯩꯈꯣꯏ ꯆꯥ ꯀꯥꯏꯕꯅꯦ ꯃꯌꯥꯝ ꯀꯦꯞꯁꯨꯟ ꯍꯥꯎꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯁꯣꯏꯕ ꯑꯉꯥꯡ ꯌꯥꯎꯔꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯆꯔꯒꯦ Hava. ꯃꯌꯥꯝꯅ ꯆꯥꯅꯤꯡꯕ ꯃꯊꯦꯜ
ꯑꯗꯨꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯏꯕꯤꯔꯣ ꯑꯩꯈꯣꯏ ꯆꯥꯖꯔꯛꯀꯦ ꯍꯥꯎꯔꯦ मैम लाइक शेयर सब्सक्राइब काउनी को That's one thabi. Yan thabi ji ko yum da pale. मैम साहब से मतंग लो संजरगे अदुगा मथंगी वीडियो दा मु मथेला नो पुर लाक चरगे तता